The significance of 15th October 1949 in the history of Manipur haiba hiramda miyamgi oiba mifamama World Meitei Organization sinduna pangthokre ningthauboda Chandrabu Silongda kauduna namfuda khudiyek pihanduna Manipurna India da tilhankibage thaudokado Maning tamba laibak anigi marakta lainagadaba marigi wangmada chathakhiba thawongni haina World Meitei Organization ge General Secretary Longjam Samson Fongdokre Imphal gi Jain Manipur Dance Academy da pangthokhiba khana nainabagi mifam aduga Samson makha taraduna haukiba kumja English amaga chamapan ga nifu mapan ge September 18 da Chathakiba merger agreement na maram oiraga masagi constitution semjaduna maning tamba laibak hoina palamba Manipur bukumja English amaga chamapan ga nifu mapan ge October 15 da India da tinkhibane thawong adumak maning tamba Manipur amasung India gi marakta lainagadaba mari adugi wangmada chathakibani haibada haimanba thokloi loinana Manipur na India da tinkraba matung Manipur gi laingaklon Punsirol amadi senmitlon da achoba hongba amalakli asigumba thawong asi miyamda maru oina hawgalakliba mirol da khanghanba mathau tai Thauramadu Manipur University Department of History ki retired professor Dr. Naurem Joy Kumar, Human Rights Defender MC Meitei, Dhanamanjuri University ki Department of Political Science ke Associate Professor Dr. Arambam Noni, DMU ki Department of History ki Assistant Professor Dr. Malem Ningthauja, WMO ki President Arambam Nunglen Luwangna numit asigi maramda wangangki. Masi hangkana yengakanda akhoi adugi mamangda kamaina nusi chanana Manipuri singse leminaramge haibado adudo amuhana khanghanna ba haibata aduga akhoi karam status aduga malengi thakta lairiba akhoi gi miyoi bagi punsiron asiga akhoi gi Manipur gi punsiron asiga manaribra aduga mainland India singna akhoi da yengliba miyeng sing asi chumliba akhoi gi mathakta haibata akhoi na matau kamna akhoi gi standard of lifestyle do pura kanda India gi state ama oiba taragadi India gi state ani gi marakta khenaba leitaba miyeng yenghanna bagi wakhalon adusu pusanjara kanda matamdo leiramba Manipur gi ningtambadugi puwari do akhoi Manipuri kunai singna phangbangam daba taragasu madu hangana yenglakanda ipai pusing chanaramba athawasingna kathok piramba singdo nainarakanda aikoigi puwari khangakanda aikoina karamba Manipur amagi manglan mangadage duga karamba society ama oihangadage Manipurda khundamine ba Manipuri singi marakta kamaina si chana leigadage haibagi poto lakpa oisanu